ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯀꯣꯛ ꯆꯥꯛꯄ ꯅꯤꯡꯊꯧ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯆꯦꯡ ꯃꯩꯇꯩ꯫ ꯊꯥꯏꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯑꯃꯗ ꯍꯣꯡꯕ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯣꯡꯕ ꯌꯥꯝꯅ ꯐꯕ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯊꯧꯅꯥ ꯐꯕ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯍꯣꯡꯕꯅ ꯃꯥꯒꯤ ꯃꯤꯌꯥꯝꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅ ꯃꯇꯝ ꯄꯨꯝꯕꯗ ꯉꯥꯛ ꯁꯦꯟꯕꯤꯕ, ꯂꯥꯏꯔꯕ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯀꯌా ꯑꯃ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯍꯣꯡꯕꯒꯤ ꯅꯨꯄꯤꯗꯤ ꯈꯔ ꯖꯥꯊꯤ, ꯄꯨꯛꯆꯦꯜ ꯄꯤꯛꯄ, ꯃꯁꯥꯒꯤꯗ ꯈꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗꯗꯤ ꯅꯣꯡꯃꯇ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯎꯠꯂꯝꯗꯦ꯫ ꯃꯣꯃꯣꯟ ꯅꯣꯛꯅ ꯑꯐꯕ ꯁꯥꯅ ꯂꯩ꯫ ꯃꯔꯝꯗꯤ ꯅꯤꯡꯊꯧ ꯍꯣꯡꯕꯗꯤ ꯑꯔꯥꯟꯕ ꯇꯧꯕ ꯌꯥꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯑꯇꯣꯞꯄꯒꯨꯝꯅ ꯆꯩꯔꯥꯛ ꯆꯞ ꯃꯥꯟꯅꯅ ꯄꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯥꯝꯅ ꯀꯤ꯫ ꯅꯤꯡꯊꯧ ꯍꯣꯡꯕꯒꯤ ꯃꯆꯥꯅꯨꯄꯥ 2 ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥ ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯐꯠꯇ ꯁꯅꯥ ꯀꯧꯏ, ꯑꯗꯨꯒ ꯑꯇꯣꯝꯕꯅ ꯑꯐ ꯁꯅꯥ ꯀꯧꯏ꯫ ꯐꯠꯇ ꯁꯅꯥ ꯃꯃꯥꯒ ꯀꯣꯛ ꯌꯥꯝꯅ ꯃꯥꯟꯅꯖꯩ, ꯑꯗꯨꯒ ꯑꯐ ꯁꯅꯥꯅ ꯃꯄꯥꯒ ꯌꯥꯝꯅ ꯃꯥꯟꯅꯖꯩ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥ ꯑꯅꯤꯕꯨ ꯂꯥꯟꯒꯤ ꯁꯔꯤꯠ ꯁꯔꯥ, ꯊꯥꯡ ꯇꯦꯟ ꯀꯌꯥ ꯑꯃꯁꯨ ꯇꯝꯕꯤꯔꯝꯃꯤ, ꯍꯩꯔꯕ ꯑꯣꯖꯥ ꯀꯌా ꯀꯧꯗꯨꯅ꯫ ꯑꯐ ꯁꯅꯥꯒ ꯐꯠꯇ ꯁꯅꯥ ꯑꯁꯤ ꯑꯣꯖꯥ ꯀꯌꯥꯅ ꯇꯥꯛꯄꯤꯕꯗ ꯍꯩꯕ ꯆꯞ ꯃꯥꯟꯅꯔꯕꯁꯨ ꯑꯐ ꯁꯅꯥꯗꯤ ꯃꯁꯥ ꯈꯔ ꯁꯣꯟꯕ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ, ꯃꯌꯥꯝꯕꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯌꯥꯝꯕꯅ ꯉꯝꯗꯨꯅ ꯆꯠꯍꯜꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯅꯣꯛꯂꯒ "ꯌꯦꯡꯉꯨ ꯏꯅꯤꯡꯊꯧ, ꯐꯠꯇ ꯁꯅꯥ ꯑꯁꯤꯅ ꯃꯅꯥꯎ ꯅꯨꯄꯥ ꯑꯁꯦ ꯀꯌꯥꯗ ꯂꯥꯛꯆꯅ ꯐꯨꯔꯤꯕꯅꯣ! ꯏꯆꯥ ꯑꯇꯣꯝꯕꯁꯤꯕꯨ ꯑꯁꯨꯛ ꯄꯪꯂꯤꯕꯁꯤꯕꯨ ꯀꯅꯥꯕꯨ ꯂꯧꯗꯅ ꯄꯪꯂꯤꯕꯅꯣ? ꯏꯆꯥ ꯑꯍꯜꯁꯤꯗꯤ ꯃꯃꯥ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ, ꯁꯔꯤꯠ ꯁꯔꯥꯗꯒꯤ, ꯐꯠꯇ ꯂꯧꯁꯤꯡꯗꯒꯤ꯫ ꯌꯦꯡꯉꯨ ꯇꯨ, ꯏꯅꯤꯡꯊꯧ ꯑꯃꯨꯛꯀꯁꯨ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ ꯑꯇꯣꯝꯕ ꯑꯁꯦ!" ꯅꯤꯡꯊꯧ ꯍꯣꯡꯕꯅ "ꯃꯃꯥ ꯃꯍꯥꯔꯥꯅꯤ, ꯅꯪꯅ ꯑꯗꯨꯛ ꯍꯔꯥꯎꯅ ꯌꯦꯡꯗꯨꯅ ꯅꯣꯛꯂꯤꯕꯗꯣ, ꯉꯝꯂꯤꯕ ꯑꯗꯨꯁꯨ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯤ, ꯑꯗꯨꯒ ꯃꯥꯏꯊꯤꯔꯤꯕ ꯑꯁꯤꯁꯨ ꯏꯆꯥꯅꯤ, ꯑꯗꯨꯒ ꯅꯪꯅ ꯑꯇꯣꯞꯄ ꯃꯤ ꯂꯝꯂꯥꯟꯕ ꯇꯧꯒꯨꯝꯅ ꯍꯔꯥꯎꯅ ꯅꯣꯛꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯈꯪꯗꯦ, ꯑꯇꯣꯝꯕꯁꯤꯗꯤ ꯃꯃꯥ ꯑꯩꯒ ꯀꯌꯥ ꯆꯥꯟꯅꯗꯦ, ꯑꯍꯜꯁꯤꯗꯤ ꯃꯃꯥꯒ ꯃꯤꯍꯨꯜ ꯆꯞ ꯃꯥꯟꯅꯩ, ꯋꯥꯈꯜꯁꯨ ꯃꯥꯟꯅꯩ." ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯣꯛꯂꯒ "ꯃꯍꯥꯔꯥꯅꯤ, ꯑꯁꯦꯡꯕꯅꯤ ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤ ꯑꯇꯣꯝꯕꯁꯤꯗꯤ ꯑꯇꯣꯞꯄ ꯂꯩꯄꯥꯛ ꯑꯃꯗ ꯑꯇꯣꯞꯄ ꯃꯍꯩ ꯇꯝꯕ ꯑꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯁꯦꯅ ꯈꯜꯂꯤ, ꯑꯗꯨꯒ ꯏꯆꯥ ꯑꯍꯜꯁꯤꯗꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯄꯥꯛ ꯉꯥꯛꯄꯗꯣ ꯌꯦꯡꯂꯁꯦ꯫ ꯏꯅꯤꯡꯊꯧꯒ ꯑꯩꯒꯗꯤ ꯈꯔ ꯂꯩꯔꯕꯗꯤ ꯑꯍꯜ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯅꯤ꯫ ꯑꯩ ꯍꯧꯖꯤꯛ ꯌꯥꯝ ꯀꯜꯂꯤ, ꯏꯆꯥ ꯑꯅꯤꯁꯤꯁꯨ ꯅꯤꯡꯊꯧ ꯑꯣꯏꯕ ꯌꯥꯕꯒꯤ ꯃꯇꯝ ꯌꯧꯗ꯭ꯔꯤ꯫ ꯑꯗꯨꯒ ꯑꯃꯅ, ꯏꯆꯥ ꯑꯅꯤꯁꯤꯗ ꯀꯔꯝꯕꯅ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯂꯦꯞꯀꯅꯤ." "ꯀꯔꯤꯅꯣ ꯏꯅꯤꯡꯊꯧ? ꯍꯌꯦꯡ ꯅꯤꯡꯊꯧ ꯑꯣꯏꯒꯗꯕꯗꯤ ꯏꯆꯥ ꯑꯍꯜꯅꯤ ꯀꯩꯅꯣ, ꯑꯇꯣꯝꯕꯅ ꯀꯃꯥꯏꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯌꯥꯗꯣꯏꯅꯣ?" "ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯆꯥ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯌꯥꯕ, ꯂꯧꯁꯤꯡ ꯂꯩꯕ, ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯕ, ꯑꯐ ꯐꯠꯇ ꯎꯕ ꯉꯝꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕ ꯑꯗꯨꯗꯅꯦ ꯑꯩꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯦ ꯄꯤꯒꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯗꯨ ꯈꯪꯗ꯭ꯔꯤ, ꯑꯗꯨꯅꯅꯦ ꯃꯄꯥ ꯑꯩꯅ ꯌꯦꯡꯈꯤꯒꯅꯤ ꯏꯆꯥ ꯑꯅꯤ ꯑꯁꯤꯗ." "ꯏꯁ, ꯏꯅꯤꯡꯊꯧꯒꯤ ꯋꯥꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥ ꯑꯍꯜ ꯑꯁꯤꯅ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯋꯥꯗꯤ ꯂꯩꯇ꯭ꯔꯦ꯫ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯗꯤ ꯑꯐ ꯁꯅꯥ ꯑꯁꯤꯅꯤ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ, ꯂꯧꯁꯤꯡ ꯂꯩꯕꯁꯨ ꯃꯥꯅꯤ꯫ ꯃꯌꯥꯝꯕ ꯐꯠꯇ ꯁꯅꯥ ꯑꯁꯤꯗꯤ ꯃꯄꯥꯡꯒꯜ ꯀꯟꯕ, ꯃꯀꯣꯛ ꯆꯥꯛꯄ ꯈꯛꯇꯅꯤ ꯑꯩꯗꯧꯅ." "ꯀꯩꯅꯣ ꯃꯍꯥꯔꯥꯅꯤ, ꯅꯊꯟꯇ ꯄꯪꯅꯣꯛꯇ ꯅꯣꯛꯂꯤꯕꯗꯨꯕꯣ?" "ꯁꯨꯝ ꯅꯣꯛꯄꯅꯤꯗ ꯏꯅꯤꯡꯊꯧ, ꯏꯆꯥ ꯑꯅꯤꯁꯤꯒꯤ ꯀꯨꯝꯍꯩ ꯑꯁꯦ ꯌꯦꯡꯂꯒ." "ꯑꯗꯨꯒꯤ ꯑꯣꯏꯔꯦ?" "ꯍꯣꯏ ꯏꯅꯤꯡꯊꯧ, ꯏꯆꯥ ꯐꯠꯇ ꯁꯅꯥꯅ ꯅꯤꯡꯊꯧ ꯑꯣꯏꯗꯕ ꯌꯥꯗꯦ꯫ ꯐꯠꯇ ꯁꯅꯥꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕꯗꯤ ꯃꯃꯥ ꯑꯩꯅ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕ ꯐꯪꯗꯣꯏꯅꯤꯅ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯔꯥꯅꯤꯅꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯀꯩꯝꯇ ꯅꯤꯡꯕ ꯊꯨꯡꯗꯦ꯫ ꯏꯆꯥ ꯐꯠꯇ ꯁꯅꯥꯅ ꯅꯤꯡꯊꯧ ꯑꯣꯏꯗꯕ ꯌꯥꯗꯦ." ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯐꯠꯇ ꯁꯅꯥꯗ ꯐꯠꯇ ꯂꯧꯁꯤꯡ ꯇꯥꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯅꯥꯎ ꯅꯨꯄꯥꯒ ꯍꯥꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯐꯪꯅꯅꯕ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯏꯔꯥꯡ ꯑꯃ ꯁꯥꯒꯠꯍꯟꯕ ꯍꯧꯈ꯭ꯔꯦ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯐꯠꯇ ꯁꯅꯥꯅ ꯆꯍꯤ 22, ꯑꯐ ꯁꯅꯥꯅ ꯆꯍꯤ 18 ꯁꯨꯔꯛꯄ ꯃꯇꯝꯗꯅꯤ
Macin manaudu nungsinadre. Afasanana mayambabu nungsidunaso mayambanadi manau nupabu hanagumna nungsikidre. Ngasisu macin manau anido khutlaiga mapangalga changyeng tawnari. Mapa ningthauga mamagana yengli. Manau nupa afasanana mayamba phatta sanaga sarit sarat thang tenda henadrabaso mapangaldadi phatta sanana yamna helami. Yengbiyu iningthau chahi asuk yamlabase nongmata afasanana mayambadagi henba mayambabu maithiba piba songham hengamdeba. Yam soliba atombase iningthau. Mayambadagidi atombasina kharadi sona oi. Kharada nateda iningthau yam sona oi. Hayeng mayambasina ningthau oiduna atombasina ne mayambasigi matung inaduna leminarabadi atombase soidana haisingba akanba haibado oirakani iningthau. Maharani aigi mahut sinduna leibak ngakadaba aigi icha ani sida ningthau oigadaba adudine mapa aina khangani. Mayambasina khalabaso leibak miyamna pam nushibadi icha atombana hojik phawbagidi icha ahalna oini haiba leitriko. Oh, ai bab tare. Ningthau ase icha ahalna oihenge haibagi wafamdi udre. Atombada soidana ningthau hapkhragani. Icha ahalga watana daba yadre. Hojikti ningthau so ahal haibado oirabanina. Kaidore amuk murum solidubo. Icha anigi yare nangna hairakadaba wado ai bab tare Maharani. Iningthau sidi ningthauna macha anigi matam loiduna changnakhraba matungda macha anibu takpi tambiriba oja singda machanupa anigi maramda hanglami. Oja sing aduna iningthaugi chanupa ani ase atombana thamoina khalaga thabak tawi aduga ahalna makokna khalaga tawi. Ahalna minungsi haibado machet ama phawbo chende aduga atombanadi minungsi le pukchel chawi aduna atombana sonna oi. Ningthau aduna adunini aina uribasiso aina ahal oirakpasida icha ani sigi manungda kanana aigi mahut sinduna ningthau oiba yagani haibado khallibani. Oja sing aduna iningthau adugi oirabadi atombasina ningthau oirabadi leibak ase hanagumna ingna chikna nungsi chanana panba ngamgani haina khanjai. Ahal sidi kokta amai tawtaw thaksi khasi wale ningthau oibada matik charoi haiduna khanjaido. Aikhoigi wasida asoi angam yaurabasu ngakpiyudo iningthau. Oja amana aduga iningthau atombase achamba ngangnate matik magule haikhiba wa kawgonde takhiba mahei thuna haigale kawgonde khangali. Karigumba mana saukrabadi atombagi mangda yeknaba miyoi kanamata lepa ngamloi lanthengnaba ngamloido iningthau. Oja mayamgi wada tabada ningthau yamna haraurami. Somdana mama Maharani di macha atombase konungda leihandanaba kamaina tawsige khanba hokre. Asumna Maharani na tanja ngairingai aduda machanupa ahal phatta sanana nupi ama pharaga pukre haiduna nupi adugi mamaga mapagana ningthauda kaptuna wakhat palaklami. Ningthau mana paibe yadana mai hauna saukre. Ningthauna lanmi sing aduda machanupa ahal phatta sanabu pharaga puraknaba yathang pikre. Mama Maharani di khalambaga tawrakpaga yamna onakhiba aduda pakhatpana loire. Lanmi sing aduna phatta sanabu phaduna puraklaba matungda matam adu thengkhibana nupi adudi mama mapa amadi miyamgi mamangda ikaibana masa mathanta thauri yanduna sirami. Ningthaudi leibak miyam mamangda ikaibana machanupa ahal phatta sanabu miyam mamangda pang tingduna tamthina phuraga ahing chupa thamlami. Nongan bada machanupa ahal phatta sanabu kaisum sangda amuk langsin khirami. Mamadi ninglamba manglan sing adu pungkai kaire. Phatta sanadi tha ama hena wakhal mangduna leirami. Wakhal tarakpa mikuptadi mapa ningthau hatkani haiduna singduna leikre. Asumna chahi ama phajinkre Maharani na icha phatta sana khandaba yade. Ai icha phatta sana se matau karamna kaisum sangdagi lauthokani. Ai upai madi tawdaba yade. Maharani kaidaurage nangna machi da murum sonduna leiribadubo.
ꯏꯅꯤꯡꯊꯧ ꯏꯆꯥ ꯐꯠꯇ ꯁꯅꯥꯗꯣ ꯊꯥꯗꯣꯛꯄꯤꯔꯁꯤ ꯀꯩꯗꯧꯕꯒꯦ ꯑꯉꯥꯡꯅꯤ ꯁꯣꯏꯈ꯭ꯔꯕꯗꯤ ꯁꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯏꯆꯥꯗꯣ ꯒ꯭ꯌꯥꯟꯁꯨ ꯇꯥꯔꯝꯂꯒꯅꯤ ꯃꯍꯥꯔꯥꯅꯤ ꯏꯆꯥꯅ ꯁꯣꯏꯈꯤꯕꯗꯨꯅ ꯃꯤꯒꯤ ꯃꯆꯥꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯂꯔꯣꯏ ꯏꯄꯥ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯧꯔꯔꯣꯏ ꯑꯩꯒꯤ ꯏꯆꯥꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯏꯃꯥ ꯄꯥꯕ ꯍꯥꯏꯅ ꯀꯧꯔꯒꯅꯤ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯟꯅ ꯂꯩꯈꯤꯒꯅꯤ ꯈꯪꯗꯦ ꯏꯅꯤꯡꯊꯧ ꯏꯆꯥꯗꯣ ꯊꯥꯗꯣꯛꯄꯤꯔꯁꯤ ꯀꯩꯁꯨ ꯅꯠꯇꯕ ꯂꯧꯃꯤ ꯑꯃ ꯁꯤꯕꯒꯤꯕꯨ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔ ꯑꯃꯕꯨ ꯀꯩꯁꯨꯝꯁꯪꯗ ꯐꯥꯔꯒ ꯊꯝꯒꯗ꯭ꯔꯣ ꯑꯗꯨꯁꯨ ꯅꯤꯡꯊꯧ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯏꯆꯥ ꯑꯍꯜ ꯍꯦ ꯃꯍꯥꯔꯥꯅꯤ ꯀꯩꯁꯨ ꯅꯠꯇꯕ ꯂꯧꯃꯤ ꯑꯁꯤꯅꯅꯤꯅꯦꯍꯦ ꯂꯩꯄꯥꯛ ꯑꯁꯤ ꯊꯥꯛꯂꯤꯕꯁꯦ ꯃꯣꯏꯅ ꯂꯧꯃꯤ ꯑꯣꯏꯕꯒꯤ ꯅꯪ ꯑꯩ ꯄꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯒꯅꯨ ꯈꯪꯉꯦ ꯅꯤꯡꯊꯧ ꯑꯩꯒꯤꯁꯨ ꯏꯆꯥ ꯑꯍꯜꯅꯤꯅꯦꯍꯦ ꯃꯄꯥ ꯑꯩꯅ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯑꯩꯁꯨ ꯀꯞꯂꯤꯕꯅꯤꯅꯦ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯔꯨꯕ ꯃꯔꯥꯜ ꯑꯗꯨꯒꯤꯅꯤ ꯃꯄꯥ ꯑꯩꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯤꯕꯁꯦ ꯍꯌꯦꯡ ꯃꯇꯝ ꯂꯣꯏꯕꯒ ꯊꯥꯗꯣꯛꯀꯅꯤ ꯃꯄꯥ ꯑꯩꯅ ꯑꯗꯨꯒ ꯑꯃꯅ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯒꯗꯕ ꯃꯤꯗꯤ ꯐꯠꯇ ꯁꯅꯥ ꯅꯠꯇꯦ ꯏꯆꯥ ꯑꯐ ꯁꯅꯥꯅ ꯑꯣꯏꯔꯅꯤꯀꯣ ꯃꯃꯥ ꯏꯅꯤꯡꯊꯧ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯅꯤꯡꯊꯧ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯋꯥ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁ ꯃꯁꯤꯒꯤ ꯏꯆꯥ ꯐꯠꯇ ꯁꯅꯥꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯄꯤ ꯄꯥꯝꯂꯨꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯍꯌꯦꯡ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯀꯥꯟꯗ ꯃꯥꯅ ꯑꯄꯥꯝꯕ ꯅꯨꯄꯤꯗꯣ ꯇꯥꯞ ꯇꯥꯞ ꯐꯥꯔꯒ ꯂꯧꯕ ꯌꯥꯕꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕ ꯃꯍꯥꯔꯥꯅꯤ ꯀꯩꯁꯨ ꯍꯥꯏꯖꯗꯦ ꯏꯅꯤꯡꯊꯧ ꯑꯗꯣ ꯏꯅꯤꯡꯊꯧ ꯏꯆꯥ ꯑꯍꯜꯗꯣ ꯃꯁꯛ ꯎꯔꯛꯇꯕ ꯆꯍꯤ ꯑꯃ ꯍꯦꯜꯂꯦꯗꯣ ꯏꯆꯥꯒꯤ ꯃꯁꯛꯇꯣ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯏꯅꯤꯡꯊꯧ ꯍꯣꯏ ꯍꯣꯏ ꯅꯤꯡꯊꯧꯅ ꯂꯥꯟꯃꯤꯗ ꯍꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤꯕꯨ ꯐꯠꯇ ꯁꯅꯥ ꯐꯥꯔꯒ ꯊꯝꯂꯤꯕ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯄꯨꯍꯜꯂꯝꯃꯤ ꯐꯠꯇ ꯁꯅꯥ ꯀꯩꯁꯨꯝꯁꯪꯗ ꯂꯩꯅ ꯂꯩꯅ ꯂꯥꯟ ꯑꯧꯔꯥꯏꯗꯨꯅ ꯃꯀꯣꯛ ꯆꯥꯛꯄ ꯇꯝꯊꯤꯕ ꯃꯤ ꯑꯃꯒꯨꯝꯅ ꯂꯩꯔꯝꯃꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯐꯠꯇ ꯁꯅꯥ ꯏꯆꯥꯗꯤ ꯂꯣꯏꯔꯦꯗꯅ ꯀꯔꯤꯅꯣ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯁꯤꯕꯣ ꯏꯃꯥ ꯏꯃꯥꯗꯤ ꯀꯞꯁꯤꯟꯅꯕꯗꯣ ꯍꯧꯖꯤꯛꯁꯨ ꯐꯖꯅ ꯍꯩꯔꯝꯃꯤꯅꯦ ꯍꯥꯏ ꯀꯞꯁꯤꯟꯅꯕ ꯅꯠꯇꯦꯅꯦꯍꯦ ꯑꯁꯦꯡꯕꯒꯤ ꯀꯞꯂꯤꯕꯅꯤꯅꯦ ꯑꯩꯁꯦ ꯅꯃꯥꯅꯤ ꯍꯥꯏꯕ ꯀꯥꯎꯔꯕ꯭ꯔꯣ ꯅꯪꯕꯣ ꯀꯥꯎꯗꯦꯗ ꯀꯅꯥꯃꯇ ꯑꯩ ꯀꯥꯎꯗꯦ ꯑꯗꯣ ꯏꯃꯥ ꯉꯁꯤꯁꯦ ꯀꯩ ꯅꯨꯃꯤꯠꯅꯣ ꯑꯩꯅ ꯂꯩꯔꯛꯏꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯏꯃꯥ ꯐꯠꯇꯕꯤ ꯐꯠꯇꯕꯤꯗꯨꯗꯤ ꯍꯥꯏꯅꯨꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯏꯆꯥꯅ ꯂꯩꯔꯛꯏꯁꯦ ꯆꯍꯤ ꯑꯃ ꯇꯪꯈꯥꯏ ꯐꯥꯔꯦ ꯑꯗꯨꯒ ꯉꯁꯤꯁꯦ ꯊꯥꯡꯖꯅꯤ ꯏꯃꯥꯅ ꯏꯆꯥ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯅꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯅ ꯂꯣꯏꯔꯕꯅꯤ ꯏꯆꯥ ꯀꯩꯝꯇ ꯈꯟꯒꯅꯨ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯑꯁꯦꯡꯕ꯭ꯔꯣ ꯏꯃꯥ ꯐꯠꯇꯕꯤ ꯏꯄꯥ ꯅꯤꯡꯊꯧ ꯈꯪꯅꯤꯗꯅ ꯅꯪ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯏꯃꯥ ꯐꯠꯇꯕꯤ ꯍꯥꯏꯕꯗꯣ ꯍꯥꯏꯒꯅꯨ ꯀꯩꯗꯧꯕꯒꯦ ꯏꯃꯥ ꯁꯥꯎꯍꯜꯂꯛꯀꯅꯨꯅꯦ ꯅꯪꯕꯣ ꯏꯃꯥꯅ ꯑꯩꯁꯦ ꯏꯃꯥꯒ ꯋꯥꯈꯜ ꯃꯥꯟꯅꯩꯅ ꯍꯥꯏꯈꯤꯕꯗꯣ ꯏꯅꯥꯎꯅꯨꯄꯥ ꯏꯄꯥ ꯅꯤꯡꯊꯧꯕꯨ ꯑꯩꯒꯤ ꯊꯃꯣꯏ ꯑꯩꯒꯤ ꯋꯥꯈꯜꯗꯒꯤ ꯇꯣꯈꯥꯏꯅ ꯇꯥꯍꯟꯈꯤꯕꯗꯥꯏꯅꯦ ꯃꯗꯨꯗꯅꯦ ꯅꯆꯥ ꯑꯩꯅ ꯐꯠꯇ꯭ꯔꯤꯕꯁꯦ ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯐꯠꯇꯕꯤ ꯏꯃꯥ ꯑꯣꯏꯗ꯭ꯔꯤꯕꯣ ꯃꯁꯤꯕꯨ ꯃꯀꯣꯛꯁꯦ ꯆꯥꯛꯑꯕ ꯀꯩꯅꯣ ꯍꯣꯏꯁꯦ ꯏꯆꯥ ꯅꯤꯡꯊꯧ ꯑꯣꯏꯗꯕ ꯌꯥꯔꯣꯏ ꯅꯄꯥꯅ ꯅꯅꯥꯎ ꯑꯄ ꯁꯅꯥꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯈꯤꯗꯧꯔꯦ ꯑꯗꯨꯅ ꯏꯆꯥ ꯊꯣꯛꯇꯕ ꯌꯥꯗꯦ ꯁꯤꯗ ꯁꯨꯝ ꯂꯩꯕ ꯌꯥꯔꯔꯣꯏ ꯀꯔꯤ ꯍꯥꯏꯕ ꯏꯃꯥ ꯏꯅꯥꯎꯅꯨꯄꯥ ꯑꯄ ꯁꯅꯥꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯍꯥꯞꯈꯤꯗꯧꯔꯦ ꯍꯥꯏꯕ ꯏꯌꯥ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯅꯤꯡꯊꯧꯗꯤ ꯑꯩꯅ ꯑꯣꯏꯒꯗꯕꯅꯤ ꯁꯣꯟꯖꯨꯅ ꯃꯃꯥꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯈꯛ ꯌꯥꯔꯣꯏ ꯏꯃꯥ ꯑꯩ ꯊꯥꯗꯣꯛꯑꯣ ꯑꯩ ꯊꯨꯅ ꯊꯥꯗꯣꯛꯑꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯏꯃꯥꯅ ꯏꯆꯥꯕꯨ ꯊꯥꯗꯣꯛꯂꯗꯕꯅꯤꯀꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯏꯃꯥ ꯂꯩꯔꯤ ꯀꯩꯝꯇ ꯈꯟꯒꯅꯨ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯆꯠꯈ꯭ꯔꯦ ꯐꯠꯇ ꯁꯅꯥ ꯃꯄꯥ ꯅꯤꯡꯊꯧ ꯍꯥꯠꯇꯨꯅ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯋꯥꯈꯜꯗ ꯂꯩꯈ꯭ꯔꯦ ꯃꯍꯥꯔꯥꯅꯤꯅ ꯅꯤꯡꯊꯧ ꯈꯪꯍꯟꯗꯅ ꯃꯥꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯀꯌꯥ ꯁꯦꯝꯒꯠꯂꯒ ꯊꯝꯕꯁꯤꯡ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯃꯆꯥ ꯑꯍꯜ ꯐꯠꯇ ꯁꯅꯥꯕꯨ ꯂꯧꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯅꯤꯡꯊꯧꯒ ꯑꯄ ꯁꯅꯥꯒꯅ ꯀꯟꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯅꯤ ꯃꯍꯥꯔꯥꯅꯤꯅ ꯃꯥꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤꯁꯤꯡ ꯇꯧꯔꯒ ꯃꯆꯥ ꯑꯍꯜ ꯐꯠꯇ ꯁꯅꯥꯕꯨ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯏꯃꯥꯒꯤ ꯐꯠꯇ ꯁꯅꯥ ꯅꯪ ꯃꯇꯝ ꯈꯔꯗꯤ ꯂꯣꯠꯇꯨꯅ ꯂꯩꯔꯨꯆꯣ ꯃꯗꯨꯒꯤꯁꯨ ꯏꯃꯥꯅ ꯁꯤꯜꯂꯒ ꯊꯝꯂꯕꯅꯤ ꯏꯃꯥ ꯅꯪꯅ ꯁꯤꯟꯗꯕ ꯊꯕꯛꯁꯦ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦꯗꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯑꯩ ꯊꯣꯔꯛꯂꯤ ꯑꯗꯨꯅ ꯑꯩꯅ ꯂꯣꯏꯅ ꯁꯤꯜꯂꯅꯤ ꯏꯃꯥ ꯑꯩꯁꯦ ꯅꯤꯡꯊꯧ ꯐꯠꯇ ꯁꯅꯥ
ꯍꯩꯃꯥ ꯀꯩꯅꯦꯒꯦ ꯁꯤꯗꯤ ꯏꯃꯥꯒꯤ ꯐꯠꯇꯁꯅꯥ ꯀꯔꯥꯏꯗꯅꯣ ꯅꯪꯅ ꯆꯠꯂꯤꯕꯗꯨꯕꯣ ꯅꯄꯥ ꯈꯪꯈꯤꯕ ꯇꯥꯔꯦꯅꯦꯍꯦ ꯅꯪꯕꯣ ꯑꯩꯒꯤ ꯂꯝꯕꯤꯗ ꯂꯩꯔꯛꯀꯅꯨ ꯏꯃꯥ ꯅꯪꯅ ꯆꯪꯂꯤꯕꯗꯣ ꯅꯄꯥꯒꯤ ꯀꯥꯅꯤ ꯍꯥꯏꯕ ꯅꯪꯕꯣ ꯅꯄꯥ ꯈꯪꯂꯕꯗꯤ ꯏꯃꯥꯅ ꯁꯤꯜꯂꯤꯕꯁꯦ ꯂꯣꯏꯅ ꯀꯥꯏꯕ ꯇꯥꯔꯦꯅꯦꯍꯦ ꯅꯪꯕꯣ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯂꯛꯀꯅꯨ ꯏꯃꯥ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯃꯃꯥꯗꯣ ꯐꯠꯇ ꯁꯅꯥꯅ ꯂꯥꯛꯇꯨꯅ ꯏꯟꯊꯣꯔꯛꯑꯦ ꯏꯁ ꯅꯃꯥ ꯇꯨꯔꯦꯅꯦꯍꯦ ꯀꯔꯤꯅꯣ ꯃꯃꯥ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯏꯟꯊꯨꯔꯤꯕ ꯑꯁꯤꯕꯣ ꯏꯆꯥꯁꯤꯗꯤ ꯃꯀꯣꯛ ꯌꯥꯔꯝꯗ꯭ꯔꯦꯗꯅ ꯐꯠꯇ ꯁꯅꯥꯅ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯊꯥꯡ ꯃꯆꯥ ꯑꯃ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯃꯄꯥ ꯅꯤꯡꯊꯧꯗ ꯀꯩꯝꯇ ꯈꯪꯗꯅ ꯇꯨꯝꯂꯤꯉꯩ ꯑꯗꯨꯗ ꯊꯥꯡ ꯑꯗꯨꯅ ꯃꯄꯥꯒꯤ ꯃꯊꯕꯥꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯝꯃꯤ ꯃꯄꯥ ꯑꯗꯨꯅ ꯑꯦ ꯅꯪ ꯀꯃꯥꯏꯅ ꯅꯤꯡꯊꯧꯗꯨ ꯀꯔꯤꯃꯇ ꯍꯥꯏꯕ ꯇꯧꯕ ꯉꯝꯗꯅ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯔꯝꯃꯤ ꯐꯠꯇ ꯁꯅꯥ ꯅꯣꯛꯂꯒ ꯏꯄꯥ ꯅꯤꯡꯊꯧ ꯁꯤꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕꯅꯤ ꯑꯩ ꯅꯤꯡꯊꯧꯅꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯏꯃꯥ ꯑꯣ ꯏꯅꯤꯡꯊꯧ ꯁꯤꯔꯕ ꯏꯕꯨꯡꯉꯣ ꯐꯠꯇ ꯁꯅꯥ ꯅꯪꯗꯤ ꯅꯄꯥ ꯅꯤꯡꯊꯧ ꯑꯁꯦ ꯍꯥꯠꯂꯕꯀꯣ ꯀꯃꯥꯏꯅ ꯇꯧꯔꯤꯁꯤꯗꯤ ꯐꯠꯇ ꯁꯅꯥꯅ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯂꯨꯍꯨꯞ ꯑꯗꯨ ꯎꯞꯁꯤꯜꯂꯤ ꯏꯃꯥ ꯅꯆꯥꯁꯦ ꯐꯖꯕ꯭ꯔꯥ ꯅꯤꯡꯊꯧ ꯃꯥꯜꯂꯕ ꯍꯧꯖꯤꯛ ꯀꯅꯥ ꯂꯩꯔꯤ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯒꯗꯕ ꯏꯅꯥꯎꯅꯨꯄꯥ ꯑꯄꯁꯅꯥꯗꯤ ꯏꯃꯥ ꯏꯕꯨꯡꯉꯣ ꯐꯠꯇ ꯁꯅꯥ ꯅꯅꯥꯎ ꯑꯗꯨꯗꯤ ꯍꯥꯠꯄꯤꯔꯨꯅꯨꯗꯅ ꯏꯄꯥꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯗꯣꯏꯁꯦ ꯏꯅꯥꯎ ꯑꯄꯁꯅꯥꯅꯤ ꯏꯃꯥ ꯃꯥꯁꯨ ꯍꯥꯠꯇꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯅꯤꯡꯊꯧꯒꯤ ꯃꯪꯂꯥꯟ ꯑꯁꯦ ꯇꯝꯕ ꯉꯝꯗꯦ ꯀꯥꯏ ꯂꯩ ꯑꯄꯁꯅꯥ ꯀꯥꯏ ꯂꯩꯒꯦ ꯑꯄꯁꯅꯥ ꯇꯝꯅ ꯆꯪꯂꯛꯂꯦ ꯐꯠꯇ ꯁꯅꯥꯗꯨ ꯑꯗꯨꯕꯨ ꯑꯄꯁꯅꯥ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯝꯃꯤ ꯃꯤꯠ ꯈꯪꯁꯤꯡ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯂꯥꯛꯀꯅꯤ ꯈꯪꯕꯒꯨꯝꯅ ꯑꯄꯁꯅꯥ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯊꯥꯡꯗꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯆꯠꯂꯤ ꯃꯌꯥꯝꯕ ꯐꯠꯇ ꯁꯅꯥ ꯏ ꯄꯨꯡꯇꯩ ꯇꯩꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯗꯨꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯐꯃꯨꯡꯗꯒꯤ ꯆꯣꯡꯊꯗꯨꯅ ꯃꯌꯥꯝꯕꯒ ꯀꯟꯅ ꯊꯥꯡ ꯌꯥꯟꯅꯗꯨꯅ ꯐꯨꯅꯔꯛꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥꯗꯨ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯐꯠꯇ ꯁꯅꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯥꯖꯤꯜꯂꯛꯂꯤ ꯑꯄꯁꯅꯥ ꯂꯥꯟꯃꯤ ꯌꯥꯎꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯂꯥꯟꯃꯤꯁꯥ ꯑꯩꯒꯤ ꯏꯅꯥꯎꯁꯤ ꯐꯥꯔꯒ ꯄꯨꯔꯛꯑꯣ ꯌꯥꯗ꯭ꯔꯒꯅ ꯍꯥꯠꯇꯣꯛꯈꯣ ꯃꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯃꯜ ꯑꯩꯅ ꯄꯤꯒꯅꯤ ꯏꯕꯨꯡꯉꯣ ꯆꯦꯟꯖꯈ꯭ꯔꯁꯅꯨ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕꯁꯤꯕꯣ ꯑꯗꯨꯗꯤ ꯏꯃꯥ ꯁꯤꯟꯕꯤ ꯍꯩꯕꯤ ꯏꯃꯥ ꯁꯤꯜꯂꯛꯑꯣ ꯏꯄꯥ ꯅꯤꯡꯊꯧꯁꯦ ꯀꯗꯥꯏꯗꯅꯣꯃ ꯃꯥꯡꯍꯟꯈ꯭ꯔꯣ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯂꯥꯎꯊꯣꯛꯈꯣ ꯏꯃꯥꯗꯤ ꯁꯤꯟꯕ ꯍꯩꯕꯤꯅꯤ ꯁꯤꯟꯕ ꯇꯥꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅ ꯅꯤꯡꯊꯧ ꯑꯣꯏꯗꯧꯔꯕꯅꯤꯅ ꯏꯆꯥ ꯑꯇꯣꯝꯕꯗꯣ ꯏꯆꯥꯅꯤꯅ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯅꯤꯗ ꯃꯍꯥꯔꯥꯅꯤꯅ ꯂꯥꯟꯃꯤꯁꯤꯡꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯃꯄꯥ ꯍꯜꯂꯝꯂꯒ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯌꯥꯌꯥ ꯂꯥꯡꯍꯜꯂꯝꯃꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯀꯞꯁꯤꯟꯅꯔꯤ ꯃꯤꯁꯤꯡꯁꯨ ꯐꯝꯅꯥꯏꯕ ꯐꯝꯅꯥꯏꯕꯤ ꯀꯌꯥꯁꯨ ꯑꯣꯝꯁꯤꯟꯅꯔꯛꯂꯤ ꯃꯇꯧ ꯀꯔꯝꯅꯅꯣꯅꯦ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯑꯄꯁꯅꯥꯅꯕꯨ ꯏꯅꯤꯡꯊꯧ ꯍꯥꯠꯂꯝꯂꯒ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯊꯥꯖꯈꯤꯗ꯭ꯔꯦꯗꯀꯣ ꯅꯣꯏꯅ ꯊꯥꯖꯗꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯏꯅꯤꯡꯊꯧꯁꯦ ꯍꯤꯡꯒꯠꯂꯛꯀꯗ꯭ꯔꯣ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯁꯥꯈꯤꯅꯤ ꯃꯍꯥꯔꯥꯅꯤ ꯑꯩꯅ ꯁꯥꯈꯤꯅꯤ ꯁꯤꯗꯒꯤ ꯍꯦꯟꯕ ꯊꯋꯥꯏ ꯂꯧꯕ ꯂꯥꯏꯗꯣ ꯀꯧꯔꯒ ꯍꯪꯁꯦ ꯍꯥꯏꯕ꯭ꯔꯣ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯅ ꯂꯥꯟꯃꯤ ꯃꯌꯥꯝꯁꯨ ꯂꯩꯕ ꯏꯃꯥ ꯃꯍꯥꯔꯥꯅꯤꯁꯨ ꯂꯩꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯗꯤ ꯃꯄꯥ ꯃꯆꯥ ꯆꯥꯟꯅꯖꯕꯅꯤ ꯅꯨꯡꯁꯤꯅꯖꯕꯅꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯃꯄꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯖꯔꯤꯕꯣꯏ ꯈꯟꯗꯨꯅꯅꯦ ꯃꯄꯥꯟꯗ ꯂꯩꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯄꯥꯒ ꯈꯟꯅꯔꯛꯄ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯗ ꯏꯆꯥ ꯑꯇꯣꯝꯕꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯂꯨꯍꯨꯞ ꯑꯗꯣ ꯄꯤꯌꯨ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯅ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯟꯅꯔꯒ ꯂꯩꯔꯝꯕꯅꯤ ꯃꯈꯥꯗꯤ ꯃꯍꯥꯔꯥꯅꯤ ꯅꯣꯏ ꯃꯈꯥꯁꯨ ꯇꯥꯅꯤꯡꯉꯤꯕꯣꯏꯔꯦ ꯄꯤꯁꯤꯁꯨ ꯊꯥꯔꯛꯇꯦ ꯃꯈꯥꯗꯤ ꯑꯩꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯐꯠꯇꯦ ꯊꯥꯡꯗꯣ ꯊꯝꯃꯣ ꯍꯥꯏꯗꯨꯅꯅꯦ ꯊꯦꯝꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯏꯆꯥ ꯑꯇꯣꯝꯕꯅ ꯏꯃꯥ ꯅꯪꯁꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯄꯅꯤ ꯃꯗꯨꯗ ꯏꯅꯤꯡꯊꯧꯅ ꯐꯥꯅꯅꯕ ꯍꯣꯠꯅꯕꯗ ꯃꯄꯥ ꯅꯤꯡꯊꯧꯕꯨ ꯊꯥꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯒ ꯍꯥꯠꯂꯝꯂꯒ ꯆꯦꯟꯈꯤꯕꯅꯤ ꯐꯠꯇ ꯁꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯐꯠꯇ ꯁꯅꯥꯅ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯑꯄꯁꯅꯥꯅ ꯍꯥꯏꯕ
ꯅꯣꯏꯕꯨ ꯅꯅꯥꯒ ꯑꯝꯇ ꯇꯥꯗ꯭ꯔꯕ꯭ꯔꯣ? ꯍꯧꯖꯤꯛꯇ ꯐꯠꯇ ꯁꯅꯥꯅ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ꯫ ꯍꯩ, ꯍꯧꯖꯤꯛꯄꯨ ꯃꯔꯩ ꯌꯦꯠꯅꯕ ꯃꯇꯝꯂꯣ? ꯍꯥꯏꯔꯤꯕ ꯑꯩꯁꯦ ꯃꯍꯥꯔꯥꯅꯤꯅꯤ, ꯁꯤꯔꯤꯕꯁꯦ ꯑꯩꯒꯤ ꯊꯋꯥꯏꯅꯤ, ꯑꯩꯒꯤ ꯏꯅꯤꯡꯊꯧꯅꯤ꯫ ꯑꯦ, ꯄꯤ ꯈꯔꯗꯤ ꯇꯥꯔꯛꯄ ꯃꯥꯜꯂꯤꯁꯦ꯫ ꯊꯥꯗꯤ ꯊꯥꯖꯗꯦꯍꯦ꯫ ꯂꯥꯟꯃꯤꯁꯥ, ꯅꯣꯏ ꯀꯩꯗꯧ ꯂꯩꯒꯦ? ꯏꯅꯤꯡꯊꯧ ꯍꯥꯠꯄ ꯃꯇꯝꯗ ꯅꯣꯏꯁꯨ ꯂꯩꯗꯥꯏꯅꯦ ꯍꯥ? ꯑꯩꯈꯣꯏꯅ ꯐꯥꯅꯕꯗꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ, ꯔꯥꯖꯀꯨꯃꯥꯔ ꯑꯄꯁꯅꯥꯅ ꯍꯩꯁꯤꯡꯕ ꯍꯦꯟꯕꯅꯤꯅ ꯅꯪꯍꯧꯗ꯭ꯔꯦ꯫ ꯏꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯍꯨꯠ ꯅꯤꯡꯊꯧꯒꯤ ꯐꯝ ꯑꯁꯦ ꯏꯆꯥ ꯑꯍꯜꯗ ꯄꯤꯔꯅꯤ, ꯃꯥꯅ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯅ ꯍꯥꯏꯔꯨꯕꯗꯒꯤꯅꯤ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯦ꯫ ꯑꯣ ꯏꯅꯤꯡꯊꯧ, ꯑꯣ ꯏꯅꯤꯡꯊꯧ! ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯋꯥꯔꯦ, ꯃꯍꯥꯔꯥꯅꯤꯁꯤꯁꯨ ꯍꯦꯟꯖꯤꯟꯕ ꯌꯥꯎꯁꯤꯜꯂꯛꯑꯦ꯫ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯔꯥꯖꯀꯨꯃꯥꯔ ꯐꯠꯇꯁꯅꯥꯗꯤ ꯀꯩꯁꯨꯝꯁꯪꯗ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯥꯔꯒ ꯊꯝꯂꯤꯗꯥꯏꯅꯦ, ꯏꯅꯤꯡꯊꯧꯅ ꯆꯍꯤ 5 ꯁꯨꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏꯅ꯫ ꯑꯗꯨꯒ ꯃꯥꯅ ꯅꯤꯡꯊꯧ! ꯍꯧꯖꯤꯛꯇꯤ ꯏꯅꯤꯡꯊꯧꯗꯨ ꯁꯤꯔꯦ, ꯏꯆꯥꯒꯤ ꯃꯔꯥꯜ ꯂꯣꯏꯔꯦ꯫ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯕ ꯋꯥꯁꯤꯡꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯇꯧꯒꯗꯕ꯫ ꯂꯥꯟꯃꯤꯁꯥ, ꯅꯣꯏ ꯏꯆꯥ ꯑꯇꯣꯝꯕꯗꯣ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯪꯂꯛꯄ ꯌꯥꯔꯣꯏ꯫ ꯅꯣꯡꯉꯥꯟꯕꯒ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯅꯔꯦ ꯑꯄꯁꯅꯥꯕꯨ ꯐꯥꯕ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯍꯥꯏꯕ ꯉꯝꯕ ꯃꯤ ꯑꯗꯨꯗ ꯁꯅꯥ ꯈꯧꯖꯥꯎ ꯄꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯆꯥ ꯑꯍꯜ ꯐꯠꯇꯁꯅꯥꯕꯨꯅ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯍꯥꯞꯈ꯭ꯔꯦ꯫ ꯑꯄꯁꯅꯥꯗꯤ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯋꯥꯈꯜꯗ ꯆꯤꯡꯅꯨꯡ ꯃꯅꯨꯡꯗ ꯀꯞꯇꯨꯅ ꯂꯣꯠꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯀꯌꯥꯅꯁꯨ ꯊꯤꯕ ꯂꯦꯞꯂꯝꯗꯦ ꯑꯄꯁꯅꯥꯕꯨ꯫ ꯐꯠꯇꯁꯅꯥꯗꯤ ꯅꯤꯡꯊꯧ ꯑꯣꯏꯕꯗꯒꯤ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯃꯃꯥꯒ ꯄꯥꯗꯨꯅ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ, ꯊꯥ ꯀꯌꯥꯅꯤ ꯍꯧꯈ꯭ꯔꯦ꯫ ꯑꯄꯁꯅꯥ ꯆꯤꯡꯅꯨꯡ ꯃꯅꯨꯡꯗ ꯀꯣꯏꯂꯣꯠꯂꯣꯠ ꯀꯣꯏꯆꯦꯟ ꯆꯦꯟ ꯑꯐꯪ ꯑꯐꯪꯕ ꯆꯥꯕ, ꯎꯗ ꯋꯥꯗ ꯇꯨꯝꯗꯨꯅ ꯍꯤꯡꯕꯅ ꯑꯄꯁꯅꯥ ꯁꯥ ꯑꯃꯒꯨꯝꯅ ꯍꯥꯟꯅꯗꯒꯤ ꯍꯩꯁꯤꯡꯕ, ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯦꯜꯂꯝꯃꯤ꯫ ꯋꯥꯈꯜꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯈꯤꯗ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯃꯄꯥꯒꯤꯗꯃꯛ ꯀꯞꯈꯤꯗ꯭ꯔꯦ꯫ ꯃꯌꯥꯝꯕꯒ ꯃꯃꯥꯒꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯑꯄꯁꯅꯥꯅ ꯆꯤꯡꯗꯒꯤ ꯀꯨꯝꯊꯗꯨꯅ ꯏꯁꯤꯡ ꯊꯛꯂꯤꯉꯩ ꯂꯥꯟꯃꯤ ꯈꯔꯒ ꯊꯦꯡꯅꯔꯝꯃꯤ, ꯑꯗꯨꯒ ꯀꯣꯏꯁꯤꯜꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯣꯛꯂꯒ, ꯑꯩꯈꯣꯏꯅ ꯋꯥꯅ ꯊꯤꯔꯤꯕ ꯏꯅꯤꯡꯊꯧ ꯍꯥꯠꯄ ꯅꯨꯄꯥ ꯑꯗꯨꯗꯤ ꯁꯤꯗ ꯂꯩꯔꯦ꯫ ꯃꯥꯕꯨ ꯐꯥꯗꯨꯅ ꯏꯅꯤꯡꯊꯧ ꯐꯠꯇꯁꯅꯥꯗ ꯁꯤꯟꯅꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯁꯅꯥꯒꯤ ꯁꯅꯥ ꯉꯥꯛꯇ ꯉꯥꯏꯔꯅꯤꯅꯦꯍꯦ꯫ ꯐꯥꯔꯁꯦ, ꯑꯇꯩ ꯂꯥꯟꯃꯤꯁꯤꯡ ꯂꯥꯛꯂꯕꯗꯤ ꯃꯣꯏꯒꯤꯁꯨ ꯁꯔꯨꯛ ꯄꯤꯌꯣ ꯍꯥꯏꯔꯛꯑꯅꯤ꯫ ꯂꯥꯟꯃꯤꯁꯥ, ꯑꯩꯅ ꯑꯩꯒꯤ ꯏꯄꯥ ꯍꯥꯠꯄ ꯅꯠꯇꯦ, ꯑꯩꯒꯤ ꯏꯌꯥꯝꯕꯒ ꯏꯃꯥꯒꯅ ꯁꯤꯟꯗꯨꯅ ꯏꯄꯥ ꯅꯤꯡꯊꯧꯕꯨ ꯍꯥꯠꯄꯅꯦ꯫ ꯑꯗꯨꯅ ꯅꯣꯏ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯄꯤꯔꯛꯀꯅꯨ꯫ ꯅꯪꯅ ꯍꯥꯠꯇ꯭ꯔꯒ ꯀꯔꯤꯒꯤ ꯃꯤꯆꯦꯜ ꯑꯣꯏꯔꯤꯕ? ꯍꯥ? ꯅꯤꯡꯊꯧ ꯑꯣꯏꯕ ꯄꯥꯝꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯕꯨ ꯇꯝꯊꯤꯅ ꯍꯥꯠꯄ ꯅꯠꯇ꯭ꯔꯣ? ꯅꯠꯇꯦ, ꯑꯩ ꯃꯤꯆꯦꯜ ꯅꯠꯇꯦ꯫ ꯑꯦ, ꯀꯩꯅꯣꯝꯅꯤꯍꯦ, ꯀꯩꯅꯣꯝ ꯇꯧꯔꯝꯃꯤꯅꯦ ꯁꯤꯗꯤ꯫ ꯃꯁꯥꯗ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯌꯥꯎꯗꯕ ꯃꯤ ꯑꯁꯤꯗ ꯀꯔꯤꯒꯤ ꯀꯤꯗꯣꯏꯅꯣ? ꯍꯤꯡꯅ ꯐꯥꯕ ꯉꯝꯗ꯭ꯔꯁꯨ ꯁꯤꯅ ꯄꯨꯔꯒ ꯏꯅꯤꯡꯊꯧꯗ ꯄꯤꯕꯗꯤ ꯀꯩ? ꯍꯣꯏ, ꯑꯗꯨꯗꯤ ꯍꯥꯠꯂꯁꯦ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯑꯄꯁꯅꯥꯗ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯑꯄꯁꯅꯥꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯁꯔꯤꯠ ꯁꯔꯥ ꯇꯧꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯨꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯩꯃꯥꯏꯗ ꯁꯣꯛꯇꯨꯅ ꯇꯥꯔꯒ ꯂꯩꯔꯦ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯀꯤꯕꯅꯁꯨ ꯂꯣꯏꯔꯦ, ꯃꯣꯏꯕꯨ ꯍꯥꯠꯄꯤꯗꯅꯕꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯄꯁꯅꯥꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯍꯥꯠꯂꯝꯗꯦ, ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯤꯗꯨꯅ ꯊꯥꯗꯣꯛꯄꯤꯈꯤꯔꯝꯃꯤ꯫ ꯑꯄꯁꯅꯥꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯃꯥꯒꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯕꯗꯤ ꯃꯊꯪꯗꯤ ꯉꯥꯛꯄꯤꯔꯔꯣꯏ, ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯄꯁꯅꯥ ꯆꯤꯡꯗ ꯑꯃꯨꯛ ꯀꯥꯈ꯭ꯔꯦ꯫ ꯂꯥꯟꯃꯤ ꯑꯃꯅ, ꯃꯔꯨꯞ ꯃꯌꯥꯝ, ꯑꯩꯈꯣꯏ ꯑꯄꯁꯅꯥꯒ ꯊꯦꯡꯅꯗꯦ ꯍꯥꯏꯅꯁꯤꯀꯣ꯫ ꯀꯩꯒꯤꯅꯣ ꯃꯔꯨꯞ? ꯃꯊꯟꯇ ꯈꯨꯠꯂꯥꯏꯁꯨ ꯑꯃꯠꯇ ꯌꯥꯎꯗꯕꯤꯗ ꯑꯩꯈꯣꯏ 10ꯕꯨ ꯇꯝꯊꯤꯅ ꯐꯨꯔꯛꯑꯦ ꯍꯥꯏꯕꯁꯦ ꯌꯥꯝ ꯏꯀꯥꯏꯗ꯭ꯔꯣ? ꯍꯣꯏ, ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯐꯠꯇꯁꯅꯥ ꯑꯣꯏꯔꯝꯃꯗꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯍꯤꯡꯂꯝꯂꯣꯏꯀꯣ? ꯑꯄꯁꯅꯥ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏ ꯍꯤꯡꯅ ꯂꯥꯛꯏꯕꯅꯤ꯫ ꯆꯨꯝꯃꯦ ꯃꯔꯨꯞꯁꯤꯡ, ꯑꯄꯁꯅꯥꯅ ꯏꯅꯤꯡꯊꯧ ꯍꯥꯠꯂꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯍꯧꯖꯤꯛ ꯐꯠꯇꯁꯅꯥꯅ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯂꯣꯏꯔꯦ꯫ ꯍꯨꯔꯥꯟꯕ ꯂꯩꯔꯝꯗꯕꯗꯣ ꯍꯨꯔꯥꯟꯕ ꯂꯩꯔꯛꯂꯦ, ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯥꯔꯟ ꯇꯥꯕ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯍꯥꯟꯅꯗꯤ ꯆꯞ ꯃꯥꯟꯅꯕꯅꯦ ꯑꯩꯈꯣꯏꯁꯦ, ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯕ ꯃꯤꯅ ꯑꯗꯨꯝ ꯂꯥꯏꯔꯕ ꯑꯣꯏꯕ, ꯅꯨꯡꯉꯥꯏꯕꯅ ꯑꯗꯨꯝ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨꯗꯤ ꯐꯠꯇꯁꯅꯥꯅ ꯅꯤꯡꯊꯧ ꯑꯣꯏꯕꯗꯒꯤ ꯆꯍꯤ ꯑꯃꯃꯨꯛꯁꯤꯗ ꯅꯨꯄꯤ ꯀꯌꯥꯅꯣ ꯃꯥꯅ ꯐꯥꯔꯒ ꯂꯧꯔꯤꯁꯦ? ꯌꯥꯗ꯭ꯔꯒꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯖꯤꯟꯕ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯅꯨꯄꯤ ꯃꯁꯤꯡ ꯌꯥꯝꯅ ꯌꯥꯝꯃꯕꯅꯤ, ꯌꯥꯝꯃꯟꯗꯨꯅ ꯀꯥꯎꯔꯦ꯫ ꯑꯗꯨꯅꯦ ꯑꯩꯒꯤ ꯅꯨꯄꯤ ꯐꯥꯎꯕ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯗ꯭ꯔꯤꯁꯦ꯫ ꯏꯅꯤꯡꯊꯧꯅ ꯍꯦꯛ ꯎꯈꯤꯕꯗꯅꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯒꯦꯅ ꯍꯦꯛꯇ ꯍꯥꯏꯔꯛꯇꯣꯏꯅꯤ ꯃꯔꯨꯞꯁꯤꯡ꯫ ꯍꯣꯏꯅꯦ,
ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯐꯖꯅꯗꯤ ꯐꯖꯕꯅꯤ ꯍꯦ. ꯆꯦꯛꯁꯤꯜꯂꯨꯀꯣ ꯃꯔꯨꯞ. ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯦ ꯃꯀꯣꯛ ꯆꯥꯛꯄꯅꯤ. ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯒꯨꯝꯁꯦ. ꯑꯃꯨꯛ ꯍꯥꯠꯀꯦ ꯍꯥꯏꯔꯛꯀꯅꯤ ꯑꯩꯈꯣꯏ. ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯅꯣꯛꯏ. ꯑꯁꯨꯝꯅ ꯊꯥ ꯈꯔ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ. ꯅꯤꯡꯊꯧ ꯐꯠꯇꯁꯅꯥ ꯀꯣꯛ ꯆꯥꯛꯏ ꯍꯥꯏꯗꯨꯅ ꯂꯩꯄꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯉꯥꯡꯅꯕ ꯍꯧꯔꯛꯂꯦ. ꯂꯩꯄꯥꯛꯀꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯄꯦꯟꯅꯗ꯭ꯔꯦ ꯅꯤꯡꯊꯧ ꯐꯠꯇꯁꯅꯥꯕꯨ. ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯁꯥꯎꯅꯕ ꯋꯥꯀꯠꯄ ꯌꯥꯎꯔꯝꯃꯤ. ꯅꯤꯡꯊꯧ ꯐꯠꯇꯁꯅꯥꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯥꯒꯤ ꯑꯅꯤꯡꯕꯇ ꯇꯧꯕ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯍꯦꯛ ꯂꯩꯔꯨꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡ ꯑꯗꯨ ꯇꯝꯊꯤꯅ ꯆꯩꯔꯥꯛ ꯄꯤꯕ ꯌꯥꯗ꯭ꯔꯒꯅ ꯍꯥꯠꯄ ꯃꯁꯤꯅ ꯃꯤꯑꯣꯏ ꯀꯌꯥꯗꯤ ꯀꯞꯇꯨꯅ ꯋꯥꯅ ꯈꯥꯡꯖꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ. ꯉꯁꯤꯁꯨ ꯀꯣꯅꯨꯡꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯀꯌꯥꯅ ꯋꯥꯀꯠꯄ ꯂꯥꯛꯂꯤ. ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯁꯦ ꯃꯥꯒꯤ ꯃꯆꯥ ꯐꯥꯈ꯭ꯔꯦ. ꯃꯆꯥꯅꯨꯄꯤ ꯃꯥꯡꯈ꯭ꯔꯦ ꯉꯥꯛꯇ. ꯂꯥꯟꯃꯤ ꯑꯃꯅ ꯍꯥꯏꯔꯛꯏ. ꯑꯗꯨꯁꯨ ꯂꯥꯟꯃꯤꯅ. ꯑꯩꯈꯣꯏ ꯅꯠꯇꯕ ꯀꯔꯝꯕ ꯂꯥꯟꯃꯤ ꯑꯃꯃꯨꯛ ꯂꯩꯔꯤꯕꯒꯦ ꯂꯩꯄꯥꯛ ꯑꯁꯤꯗ? ꯑꯩꯈꯣꯏ ꯅꯠꯇꯕ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯅꯤꯡꯊꯧ ꯐꯠꯇꯁꯅꯥꯒꯤ ꯇꯣꯈꯥꯏ ꯇꯥꯕ ꯂꯥꯟꯃꯤ ꯀꯥꯡꯕꯨ ꯑꯃ ꯂꯩ ꯍꯥꯏꯁꯦ ꯆꯨꯝꯂꯝꯗꯧ ꯃꯥꯜꯂꯦ. ꯃꯣꯏꯁꯦ ꯅꯨꯡꯊꯤꯜꯗꯗꯤ ꯊꯣꯛꯇꯦ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯅꯠꯇꯅ ꯍꯥꯏꯅꯩ. ꯆꯨꯝꯂꯝꯃꯅꯤ ꯇꯥꯔꯤꯕ ꯄꯥꯎꯁꯦ. ꯄꯥꯎꯗꯣ ꯑꯩꯈꯣꯏꯁꯨ ꯇꯥꯏ, ꯈꯪꯉꯤ. ꯑꯗꯨꯕꯨ ꯄꯟꯕ ꯍꯥꯏꯕ ꯌꯥꯗꯕ. ꯍꯦꯛ ꯅꯤꯡꯊꯧꯒꯤ ꯃꯅꯥꯗ ꯇꯥꯈꯤꯕꯗ ꯑꯩꯈꯣꯏ ꯁꯤꯔꯦ. ꯃꯄꯥꯟꯗꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯒꯤ ꯀꯞꯂꯤ. ꯃꯅꯨꯡꯗꯅ ꯅꯤꯡꯊꯧꯗꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯒ ꯖꯒꯣꯏ ꯁꯥꯔꯤ. ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯑꯍꯜ ꯐꯠꯇꯁꯅꯥꯁꯦ ꯃꯥꯒꯤ ꯀꯨꯁꯤꯔꯥꯁꯤ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏ. ꯑꯩꯅ ꯍꯥꯏꯕꯁꯨ ꯇꯥꯗꯦ. ꯃꯃꯥ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯐꯨꯒꯦ ꯇꯧꯔꯛꯏ. ꯃꯥꯅ ꯐꯨꯒꯦ ꯇꯧꯔꯛꯏꯕꯁꯦ ꯃꯁꯤꯡ ꯌꯥꯝꯂꯕꯅꯤ. ꯀꯔꯤꯒꯨꯝꯕ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯁꯥꯎꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯣꯝꯖꯤꯜꯂꯛꯂꯒꯗꯤ ꯑꯩꯅ ꯄꯥꯝꯂꯤꯕ ꯁꯅꯥꯒꯤ ꯀꯣꯅꯨꯡ ꯃꯩ ꯆꯥꯛꯀꯅꯤ. ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯁꯣꯏꯗꯅ ꯁꯤꯒꯅꯤꯁꯦ. ꯏꯆꯥ ꯀꯣꯛꯆꯥꯛꯁꯦ ꯁꯤꯍꯟꯈꯤꯕꯅ ꯐꯔꯅꯤ. ꯑꯗꯨꯒ ꯑꯩꯅ ꯑꯣꯏꯅ ꯃꯍꯥꯔꯥꯅꯤ ꯄꯥꯟꯕ ꯂꯩꯄꯥꯛ ꯑꯃ ꯁꯦꯝꯗꯣꯛꯂꯒꯦ. ꯑꯩꯒꯤ ꯑꯔꯣꯟꯕ ꯅꯨꯄꯥꯁꯤꯡ ꯑꯁꯤꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ. ꯃꯃꯥꯅ ꯑꯃꯨꯛ ꯃꯆꯥ ꯑꯍꯜ ꯐꯠꯇꯁꯅꯥꯕꯨ ꯍꯥꯠꯅꯅꯕ ꯊꯧꯔꯥꯡ ꯌꯥꯠꯄ ꯍꯧꯔꯛꯂꯦ. ꯁꯣꯝꯗꯁꯨ ꯑꯐꯁꯅꯥꯗꯨ ꯂꯣꯠꯄꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯈꯟꯗꯨꯅ ꯆꯤꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯦ. ꯀꯅꯥꯅꯣꯅꯦ ꯑꯉꯥꯎꯕꯔ ꯑꯁꯤꯕꯣ? ꯀꯨꯏꯔꯦꯍꯦ ꯑꯉꯥꯎꯕꯒ ꯎꯗꯕ. ꯉꯥꯎꯔꯁꯨ ꯌꯦꯡꯕꯗꯗꯤ ꯃꯁꯥꯁꯦ ꯌꯥꯝ ꯐꯩ. ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦꯍꯦ. ꯀꯩꯅꯣ ꯑꯉꯥꯎꯕꯁꯤꯅ ꯑꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏꯁꯤꯅ? ꯑꯩꯒꯤ ꯊꯥꯡ ꯃꯨꯟꯈ꯭ꯔꯦ. ꯑꯌꯥ, ꯍꯧꯖꯤꯛꯇ ꯐꯦꯡꯗ ꯉꯥꯏꯔꯤꯕꯅꯦ. ꯑꯉꯥꯎꯕꯁꯤꯅ ꯕꯨꯙꯨꯗꯒꯤ ꯊꯥꯡ ꯃꯨꯟꯈ꯭ꯔꯦꯅꯦꯍꯦ. ꯃꯥꯏꯁꯤꯕꯨ ꯃꯤ ꯌꯥꯟꯗꯣꯏꯖꯥꯠꯂꯣ? ꯀꯩꯅꯣ ꯃꯥꯟꯊꯤꯔꯤꯁꯤꯕꯣ? ꯏꯁꯤꯡ ꯌꯥꯎꯕ ꯀꯣꯟꯗ ꯊꯥꯡꯁꯤꯅ ꯌꯥꯟꯗꯣꯏꯖꯥꯠꯂꯣ? ꯈꯨꯡꯉꯥꯎ ꯑꯃꯅꯤꯅ ꯃꯥꯏꯁꯤꯗꯤ. ꯂꯥꯟꯃꯤ ꯂꯥꯛꯑꯦꯍꯦ ꯃꯌꯥꯝ. ꯈꯔ ꯑꯃꯅ ꯅꯨꯄꯤ ꯑꯉꯥꯡꯈꯩ ꯌꯨꯝꯗ ꯆꯪꯍꯟꯈ꯭ꯔꯣ ꯊꯨꯅ. ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯀꯅꯥꯃꯠꯇ ꯆꯦꯟꯕ ꯆꯪꯕ ꯌꯥꯔꯣꯏ. ꯃꯥꯏ ꯃꯥꯒꯤ ꯃꯐꯝꯗ ꯂꯩꯌꯨ. ꯁꯤꯅꯤꯡꯗ꯭ꯔꯕꯗꯤ. ꯅꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯝꯁꯤꯜꯂꯒ ꯂꯩꯔꯝꯂꯤꯕꯁꯦ ꯀꯩꯒꯤꯅꯣ ꯍꯥ? ꯑꯉꯥꯎꯕ ꯌꯦꯡꯉꯝꯕꯅꯤ. ꯇꯨ ꯑꯥꯗꯒꯤ ꯊꯥꯡꯅ ꯃꯁꯥ ꯃꯊꯟꯇ ꯁꯝ ꯀꯛꯏꯔ ꯃꯉꯛ ꯀꯛꯏꯔ ꯁꯥꯟꯅꯩꯁꯦ. ꯑꯄꯪꯕ ꯁꯥ, ꯉꯛꯄꯨ ꯀꯛꯄ ꯁꯥꯟꯅꯕ ꯌꯥꯕ꯭ꯔꯣ? ꯅꯣꯏ ꯅꯨꯄꯤ ꯅꯨꯄꯥ ꯇꯣꯈꯥꯏ ꯂꯦꯞꯄꯣ. ꯑꯥꯗꯒꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯁꯦ ꯑꯩꯒꯤ. ꯂꯥꯟꯃꯤ ꯑꯗꯨꯅ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯄꯨꯅꯅꯕ ꯌꯦꯡꯂꯛꯂꯦ. ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯂꯥꯟꯃꯤꯁꯤꯡꯗ ꯃꯆꯥꯅꯨꯄꯤꯁꯤꯡꯕꯨ ꯐꯥꯕꯤꯗꯅꯕ ꯃꯈꯣꯡ ꯄꯥꯏꯔꯒ ꯍꯥꯏꯖꯩ. ꯑꯗꯨꯕꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯔꯛꯏ. ꯑꯐꯁꯅꯥ ꯃꯁꯝ ꯃꯀꯣꯏ ꯀꯛꯄ ꯂꯣꯏꯁꯤꯜꯂꯛꯂꯦ. ꯂꯥꯟꯃꯤꯁꯤꯡꯅ ꯑꯉꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯗ꯭ꯔꯦ. ꯂꯥꯟꯃꯤ ꯑꯃꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯨꯗꯥꯡ ꯇꯥ パイꯗꯨꯅ ꯆꯤꯡꯏ. ꯁꯒꯣꯜꯗ ꯍꯥꯞꯀꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯑꯐꯁꯅꯥꯅ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯂꯥꯎꯅ ꯀꯟꯊꯠꯂꯤ. ꯈꯨꯗꯥꯡ ꯀꯛꯈ꯭ꯔꯦ. ꯑꯉꯥꯎꯕꯅ ꯈꯨꯗꯥꯡ ꯀꯛꯈ꯭ꯔꯦ. ꯑꯉꯥꯎꯕꯁꯦ ꯍꯥꯠꯂꯣ. ꯑꯉꯥꯎꯕꯁꯦ ꯍꯥꯠꯂꯣ. ꯑꯩ ꯈꯨꯠ ꯌꯥꯎꯗ꯭ꯔꯦ. ꯑꯌꯣ, ꯑꯩ ꯈꯨꯠ ꯌꯥꯎꯗ꯭ꯔꯦ. ꯑꯉꯥꯎꯕ ꯅꯠꯇꯦ ꯑꯁꯤꯗꯤ. ꯔꯥꯖꯀꯨꯃꯥꯔ ꯑꯐꯁꯅꯥ ꯅꯠꯇ꯭ꯔꯣ? ꯑꯁꯤꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯐꯁꯅꯥꯅꯤꯅꯦ. ꯁꯤꯗ꯭ꯔꯤ ꯃꯥꯜꯂꯦꯅꯦ ꯁꯤꯗꯤ. ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯊꯥꯡ ꯁꯠꯇꯨꯅ ꯆꯣꯡꯁꯤꯜꯂꯛꯂꯦ. ꯔꯥꯖꯀꯨꯃꯥꯔ ꯑꯐꯁꯅꯥꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯄꯠ ꯀꯛꯇꯨꯅ ꯍꯥꯠꯂꯝꯃꯤ. ꯃꯤꯌꯥꯝ ꯄꯨꯝꯕ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ. ꯔꯥꯖꯀꯨꯃꯥꯔ ꯑꯐꯁꯅꯥꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯅꯤꯡꯊꯧ ꯀꯃꯥꯏꯅ ꯁꯤ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ. ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯐꯁꯅꯥꯒꯤ ꯋꯥꯗꯨ ꯊꯥꯖꯔꯝꯃꯤ. ꯑꯁꯨꯝꯅ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯈꯨꯜ ꯈꯨꯗꯤꯡ ꯑꯐꯁꯅꯥꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯂꯣꯏꯅ ꯈꯪꯅꯔꯛꯂꯦ. ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕ ꯑꯐꯁꯅꯥꯒꯤ ꯃꯤꯆꯪꯗ ꯂꯦꯞꯈ꯭ꯔꯦ. ꯀꯣꯅꯨꯡꯗꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯟꯅꯔꯛꯇꯨꯅ ꯅꯤꯡꯊꯧ ꯐꯠꯇꯁꯅꯥꯁꯨ ꯃꯩ ꯍꯧꯅ ꯁꯥꯎꯕꯅ ꯂꯥꯟꯃꯤ ꯀꯌꯥ ꯑꯐꯁꯅꯥꯕꯨ ꯐꯥꯅꯅꯕ ꯊꯥꯗꯣꯔꯛꯂꯦ. ꯑꯗꯨꯕꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯔꯥꯖꯀꯨꯃꯥꯔ ꯑꯐꯁꯅꯥꯒꯤ ꯃꯤꯆꯪꯗ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ.
ꯐꯠꯇꯕ ꯂꯥꯟꯃꯤ ꯈꯔꯗꯤ ꯑꯐꯁꯅꯥꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ "ꯏꯕꯨꯡꯉꯣ, ꯐꯠꯇꯁꯅꯥ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯀꯩꯅꯣ ꯏꯃꯥꯅ ꯌꯥꯝ ꯀꯤꯅ ꯆꯪꯉꯛꯏꯗꯨꯕꯣ? ꯏꯃꯥꯁꯨ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯀꯤꯔꯤꯔꯣ? ꯀꯤꯗ ꯌꯥꯔꯤꯕ꯭ꯔꯣ? ꯀꯣꯅꯨꯡꯁꯤꯒꯤ ꯂꯥꯟꯃꯤ ꯄꯨꯝꯕꯁꯨ ꯃꯥꯒꯤ ꯃꯤꯆꯪꯗ ꯂꯩꯈ꯭ꯔꯦ, ꯑꯗꯨꯒ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯆꯝꯁꯨ ꯅꯅꯥꯎ ꯅꯨꯄꯥꯗ ꯂꯣꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯒꯤꯔꯣ ꯏꯃꯥꯅ ꯋꯥꯔꯤꯗꯨꯕꯣ? ꯑꯩꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤꯁꯤꯡꯗꯣ ꯊꯥꯗꯣꯛꯄ ꯌꯥꯔꯦꯅꯦ ꯏꯃꯥ꯫ ꯍꯣꯏꯅꯦꯍꯦ, ꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ ꯀꯤꯃꯟꯗꯨꯅ꯫ ꯃꯍꯥꯔꯥꯅꯤꯅ ꯑꯔꯣꯟꯕ ꯐꯠꯇꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯀꯧꯔꯦ ꯑꯗꯨꯒ ꯀꯣꯅꯨꯡ ꯉꯥꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯐꯁꯅꯥꯅ ꯂꯥꯟꯃꯤ ꯁꯦꯝꯒꯠꯇꯨꯅ ꯀꯣꯅꯨꯡꯗ ꯂꯥꯟꯗꯥꯕ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯐꯁꯅꯥꯅ ꯃꯌꯥꯝꯕꯕꯨ ꯂꯥꯟꯒꯤ ꯄꯥꯎꯖꯦꯜ ꯄꯤꯗꯨꯅ ꯁꯤꯡꯅꯔꯝꯃꯤ꯫ ꯏꯅꯥꯎ ꯑꯁꯣꯟꯕꯁꯦ ꯑꯀꯟꯕ ꯃꯌꯥꯝꯕꯗ ꯂꯥꯟ ꯇꯧꯁꯦ ꯍꯥꯏꯔꯤꯅꯦ꯫ ꯀꯅꯥ ꯀꯅꯥ ꯂꯩ? ꯅꯤꯡꯊꯧ ꯑꯩꯒꯤ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯊꯣꯔꯛꯎ꯫ ꯉꯁꯤꯗꯤ ꯏꯅꯥꯎ ꯅꯨꯄꯥ ꯍꯥꯠꯀꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯂꯥꯟ ꯌꯦꯡꯒꯦ, ꯍꯣꯔꯦꯟ ꯑꯉꯝꯕ ꯏꯆꯥ ꯑꯗꯨꯗ ꯑꯃꯨꯛ ꯃꯤꯆꯪ ꯆꯪꯁꯤꯜꯂꯒ ꯑꯃꯨꯛ ꯆꯣꯡꯁꯤꯟꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯐꯠꯇꯁꯅꯥ ꯂꯥꯟ ꯊꯣꯔꯛꯂꯦ, ꯃꯍꯥꯔꯥꯅꯤꯁꯨ ꯁꯥꯃꯨ ꯇꯣꯡꯗꯨꯅ ꯊꯣꯔꯛꯂꯦ, ꯑꯗꯨꯒ ꯐꯠꯇꯁꯅꯥꯒ ꯑꯐꯁꯅꯥꯒ ꯑꯁꯥꯎꯕ ꯄꯦꯟꯗꯕ ꯋꯥ ꯀꯌꯥ ꯍꯥꯏꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯐꯠꯇꯁꯅꯥꯅ "ꯀꯥꯟꯅꯗꯦ, ꯀꯅꯥꯅ ꯉꯝꯒꯦ ꯌꯦꯡꯂꯁꯤ ꯂꯥꯛꯑꯣ꯫ ꯍꯥꯠꯄꯤꯔꯒꯦ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯊꯥꯡꯁꯤꯅ ꯃꯀꯛ ꯃꯀꯛ ꯀꯛꯂꯒ"꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ, ꯃꯤꯌꯥꯝ ꯄꯨꯟꯕ ꯂꯥꯟꯃꯤ ꯀꯌꯥꯁꯨ ꯌꯦꯡꯅꯔꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯂꯥꯟ ꯁꯣꯛꯅꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯐꯠꯇꯁꯅꯥꯗꯣ ꯁꯨꯝ ꯃꯥꯏꯊꯤꯔꯝꯃꯤ, ꯃꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯁꯥꯃꯨ ꯃꯊꯛꯇꯒꯤ "ꯑꯇꯣꯝꯕ, ꯅꯌꯥꯝꯕꯁꯦ ꯍꯥꯠꯇꯣ, ꯃꯉꯛ ꯀꯛꯊꯠꯂꯨ꯫ ꯃꯥꯅꯅꯦ ꯅꯄꯥ ꯍꯥꯠꯂꯤꯕꯗꯣ, ꯏꯃꯥꯁꯨ ꯍꯥꯠꯀꯦ ꯇꯧꯔꯤꯕꯅꯤ, ꯃꯥꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ꯫ ꯍꯩꯃꯥ, ꯄꯤꯁꯦ ꯑꯃꯨꯛ ꯇꯥꯔꯛꯇ꯭ꯔꯦꯅꯦꯍꯦ, ꯀꯔꯤ ꯄꯤꯅꯣ ꯁꯤꯕꯣ? ꯍꯛꯀꯥꯝ ꯆꯜꯂꯒ ꯑꯣꯏꯅ ꯇꯥꯍꯜꯂꯒꯦꯗ, ꯀꯥꯟꯅꯗꯦ꯫ ꯃꯤꯌꯥꯝ ꯑꯗꯨꯅ "ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒꯤ ꯈꯗ꯭ꯔꯛꯁꯦ ꯑꯃꯨꯛ ꯍꯧꯔꯦ"꯫ ꯃꯃꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯅꯤꯡꯊꯧ ꯐꯠꯇꯁꯅꯥ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨ ꯃꯃꯥꯗ ꯂꯪꯁꯤꯜꯂꯛꯏ꯫ ꯃꯃꯥꯗꯨ ꯃꯉꯛ ꯀꯛꯇꯨꯅ ꯁꯥꯃꯨꯗꯒꯤ ꯑꯣꯟꯊꯔꯛꯂꯒ ꯃꯁꯥꯒ ꯃꯀꯣꯛꯀ ꯇꯣꯉꯥꯟ ꯇꯥꯈ꯭ꯔꯦ꯫ ꯃꯤꯌꯥꯝ ꯑꯗꯨ ꯅꯣꯛꯂꯒ "ꯑꯁꯤꯅ ꯍꯦꯟꯅ ꯐꯩ", ꯑꯗꯨꯒ ꯑꯐꯁꯅꯥꯅ ꯃꯌꯥꯝꯕꯒꯤ ꯃꯉꯛꯇꯣ ꯑꯃꯨꯛ ꯄꯠ ꯂꯥꯎꯅ ꯀꯛꯇꯨꯅ ꯍꯥꯠꯂꯤ꯫ "ꯀꯝꯗꯧꯏ, ꯅꯃꯥ ꯅꯆꯥ ꯁꯤꯔꯦꯗꯣ"꯫ ꯑꯁꯨꯝꯅ ꯃꯤꯌꯥꯝ ꯑꯗꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯐꯠꯇꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯑꯐꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯐꯥꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈ꯭ꯔꯦ, ꯈꯔ ꯑꯃꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯐꯁꯅꯥꯅ ꯅꯤꯡꯊꯧ ꯑꯣꯏꯈ꯭ꯔꯦ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯑꯐꯁꯅꯥꯅ ꯂꯩꯕꯥꯛ ꯑꯗꯨ ꯃꯄꯥꯅ ꯁꯦꯝꯂꯝꯕ ꯑꯗꯨꯒꯨꯝꯅ ꯌꯥꯝꯅ ꯐꯖꯅ ꯁꯦꯝꯒꯠꯂꯝꯃꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯂꯩꯕꯥꯛ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯐꯁꯅꯥꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫